Manipuri Airline Permit Guideline 2019 asi state asigi mapamdagi lakpa miyoisingbu free-da changhanba yahanaba lamdam asigi gelhaumi manghanaba ki travel document ni haina MLA Kumukjam Joy Kishan amaral sirakli. Amasung January thagi manungda reserve forest area da aina yadaba mawongda lam khopsinduna leiramba pumba takthoklagani haina Forest and Environment Minister Thongnaujam Syamkumar na udorakli. Mayam bukurumjari adom yengbiribas Impact News ni ay momoka salamna hauzik pungza si fawagi maruiba pausing miyam pizari. Manipur laingak na lamdam asida chatnariba Inner Line Permit System ILPS ka mari lainana chatna kanglon ama Home Department na fongliba asi lamdam asida laiba miyambu namthana ba tawbani apang basibani guideline asigi matung ina state asigi mapanda lairiba kanglop chawba miyoising free oina changhanba yahanduna lamdam asigi yelhomi manghanna bagi travel document ni haina Congress MLA Kumukjam Joy Kishana maral sirakli. Kuyathong da laiba masagi yumda paumi shinga unaba amada MLA Kumukjam Joy Kishan hai kumjali shingani taraga mapangi December kuntraga mathoida Manipur lenga ki Home Department na gazette notification thoktuna lamdam asida chatnaba haukraba Inner Line Permit System ga mari lainana rules and regulation asida lamdam asigi yelhomi kanjanaba wafam amata yaude masidi mapanda laiba miyoishing yamna henna ningthina lamdam asida changhanduna khunda leita hannanaba BJP na luchingba state asigi laingaki thausilni guideline asida lamdam asigi yelhomi masak takpa loinana system asi chatnaba haugadawriba best year ge matang pandri masigumba namthakta permanent resident pibagi matangda chayetnaba yauri. Guideline asigi matung inna Central amadi paramilitary armed forces sing amadi makoigi yumgi miyoi Central Government Officer Central Cooperation amadi laingak na paikhatpa project singi sinmi sing ILP da exam tauba yauna chayet naba wafam kaya yauba asine state asida chatnariba ILPS asidi ising chaurakpa matamda faklonggi wall ama semduna ichau kanba ngamle haina harauna laithokpaga pangkhak oire MLA Joy Kishana makha taraduna hojik lairiba BJP na luchingba laingak asina lamdam asigi yelhomi singbu muthatlaga atopa miyoi sing changlakpada hena nungaiba laingak ni haina MLA asina maral sirakli. January thagi manungda reserve forest area da aina yadaba mawongda lam khopsinduna lairiba pumba takthoklagani jingi mafam singda lairiba unclass forest sing Wildlife Protection Act 1972 gi makhada community reserve onthoknaba khanaba hore haina Forest and Environment Minister Thongnaujam Syamkumar na phungdokre nakalamaromda kumjali shingani taraka taruk taraka taret ki oina Forest Survey of India na India State of Forest Report ama Fongdok kiva atuda Manipur ki oina forest area square kilometer 499 ki mafam mangkre haiba wafam ama lakpa asi state asigi oina yamna laibak thibani Forest Department ki maikai dagi pakshanna u thaduna forest area kannaba thabak paikhatpa hore state asigi umangi ayamba saru oiriba chingi mafam singda lairiba unclass forest sing asi ningthina ngak senanaba loinana kannanaba walking plan chatnanaba community level da thabak paikhatpa hore haina Minister Thongnaujam Syamkumar na makhata ki Kanglapat ta laiba Forest and Environment Minister ki quarter da paumi shinga unabata Thongnaujam Syamkumar na hai Forest Survey of India na Manipur ki apunbagi forest area saruki square kilometer 499 mangle haiba report asi kumja lishingani taraga taret October daki hauraga kumja lishingani taraga nipan ki February fawagi data da yumfam oibani report asimak state asigi oina yamna nungaitaba pau ama oiri apunba forest area mangliba asigi manungda square kilometer 491 di Chuchanpur Rangmailong Senapati Chandel amadi Ukhulda oiri masigi manungda Chuchanpur district khaktada apunba square kilometer 250 forest area mangduna khwaidagi forest area mangba district oiri state asigi khwaidagi forest area mangba mafam oiriba sing asi hill district sing oiba loinana mafam sing asida lairiba forest sing asi forest department na khud thingzinba yadaba unclass forest area oiri mafam sing asi community reserve oihanduna makhata na forest yokhatnaba community level da awareness pangthokpa hore
tamgi mafamda forest lam mangliba maru oina Imphal amadi Thobal district asi chingi mafam singdagi chahi ani ahumgi mamangda paktaknana Leibak kothokpana oiri masigi mathakta mari lainaba department singna ningthina survey tawduna reserve forest area da pata pithokpana oiri haina minister Thongnaujam Syam Kumarna sengdorakli Fajagra Manipur ki land sing pat turian si perjalanan mating pangbiu perjalanan mating yau tergati kai kadung ngesu kai environment si septo mengamoy environment septo ngam dari miwe ko sinu ngai ni mengamoy Manipur da tongan tongam project mayam si paikhalak pada sing da adagi mu patapi ba kan da so reserve forest lai ba jaga langon lai mayam thugai phun tak thakatana adabu oneban court ta case to khalak patapi ram dai da revenue department na officer sing na reku phin da sala kan da na patapi tu kalam jaga da land record no pata si piram magadi ngasi operation thu omoy si oneban si minister yam kupna sing matang da Tandarakanda revenue department ke so oneban minister revenue ke so Tandarakanda yam thuna khoi gi leiba forest lamda ata ta sale myam si masi khoina si thaja illegal encroacher construction myam si sabjana January thamnang ja pumna khoi oneban court si phajana khoi apin chala kanda lawthogni hadana ai Maharaja Bodha Chandrana Souvenir Authority Manipur ki Miyam da Khusin Nakiba Numid English Singamaga Chamapan Humpudara Mari ki January ama buning singladuna ngarang January ama lishing ani kunbu Manipur ki Constitution ki Numid haina the Jury and Exile Government of Manipur na London da laiba Chief Minister ki Secretariat ta pangthok haina government asiki Foreign Affairs and Defense ki Minister Narengbam Samarjit na Cherolamada khangalakli Matang swais the break am lawjage break ki matungda try na cable amasung broadcasting service sing ki anova regulatory framework sem ki bagi pau amadi Manipur amasung malem ki tongan be I pau sing puduna lakjage impact news po meeting taduna lebiu mayam bo amukana taram oksari bulletin asigi makhata ba pau miyam de pizari Consumer Singi Interest Protect Tauna Bagi Pandam da Telecom Regulatory Authority of India try na cable amasung broadcasting service singi anova regulatory framework semle anova regulatory framework asigi makhada cable TV sizinariba singna ahongba mamalda ahenba channel sing yengba phanghangadawri authority asina free to air channel singi mamal thada lupa chama ko humfuda leble try na thokpa statement amaki matung inna distribution platform operators DPO Singna Multi TV Home Amada Network Capacity Fee NCF ki mamal hena lawre haina consumer singna khanghalakpana maram oiraga mioi amagi mamingda TV connection amadagi hena loksinbada additional TV connection adugi NCF yamlabada chada nifu oinabasu warep lawre hairi National Eligibility Cum Entrance Test NEET UG 2020 की application form pishin bagi matam January taruk fawwa sangdokre National Testing Agency NTA na website ta ka henjinna chinbadagi online da application pishin ba ngamhaudraba exam asibu thaning ba ke candidate singi yenglaga matam asi sangdokpani hairi adum oinama online application da aran ba asoiba chumthokpagi matam di Hana lep ki ba January manga dagina kuntraga mathoi fawwa adum ahongba leiroi Kashmir Valley Leha amadi Kargil gi candidate singna application form online oina hairiba January taruk asigi manungda NTA na lepa nodal center singda pishinba yagani NEET UG entrance sahi asigi May ahumda pangthoklaga masigi result na June mari da lauthoklaba yai hairi Pariksha pe charcha haina mingthonba Prime Minister Narendra Modi ga Laibak asigi amadi Laibak asigi wangmada lairiba mahairoi amadi oza singga exam gi potlum leiba kokhan nanaba wari shanaba ki thauram gi matam January kunda amuk hana oiragani panba yabadi hairiba thauram asi hana tha sigi taraga tarukta pangthokani haina leblamba adu Laibak sinbathungna Pongal Makar Sankranti Lori Onam amasung atai kumhai sing leibana thauram asi matam hongdorakpani hairi Areba the bulletin asigi headlines amuhana miyam da thamjage Manipur Inner Line Permit Guideline 2019 asi state asigi mapandagi lakpa mioi singbu free da changhan ba yahanna ba lamdam asigi gelhoni manghanna ba ki travel document ni haina MLA kumcham joikishana maral sirakli amasang January thada
ꯊꯥꯒꯤ ꯃꯅꯨꯡꯗ ꯔꯤꯖꯔꯚ ꯐꯣꯔꯦꯁ ꯑꯦꯔꯤꯌꯥꯗ ꯑꯥꯏꯟꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯂꯝ ꯈꯣꯞꯆꯤꯟꯗꯨꯅ ꯂꯩꯔꯝꯕ ꯄꯨꯝꯕ ꯇꯛꯊꯣꯛꯂꯒꯅꯤ ꯍꯥꯏꯅ ꯐꯣꯔꯦꯁ ꯑꯦꯟड ꯑꯦꯟꯚꯥꯏꯔꯟꯃꯦꯟꯠ ꯃꯤꯅꯤꯁꯇꯔ ꯊꯣꯡꯅꯥꯎꯖꯝ ꯁ꯭ꯌꯥꯝꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯔꯛꯂꯤ꯫